ꯂꯧꯁꯤꯡ ꯇꯥꯟꯅꯕ ꯍꯥꯏꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯟ ꯑꯃꯗ ꯆꯥꯎꯕ ꯆꯥꯎꯕꯍꯜ ꯆꯥꯎꯅꯨ ꯆꯥꯎꯇꯣꯟ ꯀꯧꯕ ꯃꯔꯨꯞ ꯃꯔꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯗ ꯏꯇꯥꯎ ꯏꯇꯥꯎ ꯀꯧꯗꯨꯅ ꯅꯨꯡꯁꯤꯅꯕ ꯎꯠꯂꯝꯃꯤ꯫ ꯃꯔꯨꯞ ꯃꯔꯤ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯗꯨꯃꯛꯇꯗ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯇꯣꯝꯇ ꯌꯣꯛꯆꯕꯤ ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯑꯃꯗ ꯃꯤꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯄꯥꯈꯪ ꯄꯨꯝꯅꯃꯛꯀꯤ ꯃꯤꯇꯥꯐꯝꯅꯤ꯫ ꯆꯥꯎꯕ ꯆꯥꯎꯕꯍꯜ ꯆꯥꯎꯅꯨ ꯆꯥꯎꯇꯣꯟ ꯃꯔꯨꯞ ꯃꯔꯤꯁꯤꯁꯨ ꯂꯩꯁꯥꯕꯤ ꯑꯁꯤꯗ ꯈꯣꯏꯗꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯗꯤ ꯍꯥꯏꯗꯣꯛꯅꯔꯝꯗꯦ꯫ ꯂꯩꯁꯥꯕꯤ ꯑꯁꯤꯅꯁꯨ ꯃꯈꯣꯏ ꯃꯔꯤꯇꯕꯨ ꯈꯣꯏꯗꯥꯖꯩ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯈꯟꯕꯁꯤ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯧꯁꯤꯡ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯔꯤ ꯑꯁꯤꯗ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯆꯦꯟꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯨꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯃꯅ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯅꯗꯦ꯫ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯥꯕꯤ ꯅꯨꯄꯤꯗꯣ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯆꯞ ꯃꯥꯟꯅꯅ ꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯒꯗꯕꯒꯤ ꯃꯨꯟꯅꯔꯛꯂꯦ꯫ ꯅꯨꯄꯥ ꯃꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯎꯅꯕꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯏꯉꯛ ꯉꯛꯅ ꯏꯇꯥꯎ ꯏꯇꯥꯎ ꯍꯥꯏꯅꯔꯒ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯂꯧꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡ ꯃꯔꯤꯃꯛ ꯑꯩꯍꯥꯛꯅ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯀꯅꯥꯗ ꯂꯩꯒꯗꯒꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯆꯜ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯀꯥꯏ ꯑꯍꯜ ꯃꯃꯥꯡꯗ ꯏꯕꯨꯡ ꯃꯔꯤ ꯄꯥꯎꯈꯣꯡ ꯆꯟꯅꯗꯨꯅ ꯂꯧꯁꯤꯡ ꯇꯥꯟꯅꯕꯤꯌꯨ꯫ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯅꯨꯄꯥꯗꯨꯗ ꯑꯩ ꯂꯩꯖꯒꯅꯤ꯫" ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯐꯝꯁꯦ ꯃꯔꯨꯞ ꯃꯔꯤ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯪꯒꯣꯜꯗ ꯐꯛ ꯊꯥꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯐꯝꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯍꯜꯁꯤꯡꯁꯨ ꯄꯥꯎꯈꯣꯡ ꯇꯥꯕ ꯂꯥꯛꯅꯔꯦ꯫ ꯃꯪꯒꯣꯜ ꯑꯗꯨ ꯃꯤꯅ ꯆꯣꯟꯅ ꯇꯤꯟꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯗ ꯆꯥꯎꯕꯅ ꯄꯥꯎꯈꯣꯡ ꯆꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯇꯥꯕꯤꯌꯨ ꯏꯇꯥꯎ ꯑꯍꯨꯝꯃꯛ, ꯑꯩꯒꯤ ꯏꯄꯥꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯊꯥꯔꯝꯃꯤ꯫ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯍꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯌꯥꯟꯕꯗ ꯊꯥ ꯑꯃ ꯆꯪꯏ꯫ ꯑꯗꯨꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯅ ꯇꯨꯔꯕ ꯃꯇꯝꯗ ꯃꯇꯣꯟ ꯑꯗꯨ ꯀꯛꯀꯦ ꯆꯠꯄꯗ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯆꯠꯄꯗ ꯃꯇꯣꯟ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯕꯅꯦ ꯀꯛꯄꯅꯦ ꯊꯥ ꯑꯃ ꯃꯈꯥꯏ ꯆꯪꯏ꯫ ꯎ ꯑꯗꯨ ꯀꯌꯥꯝ ꯆꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯈꯟꯕꯤꯔꯣ꯫ ꯑꯗꯨꯛ ꯆꯥꯎꯕ ꯎꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯅ꯫" ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯆꯥꯎꯅꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯛꯈꯤ꯫ "ꯏꯇꯥꯎ ꯑꯍꯨꯝꯃꯛ ꯇꯥꯕꯤꯌꯨ, ꯑꯩꯒꯤ ꯏꯄꯥꯅ ꯌꯨꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ꯫ ꯀꯥ 12 ꯂꯩ꯫ ꯅꯣꯡꯃꯗꯤ ꯋꯥꯏ ꯁꯤꯠꯀꯦ ꯍꯥꯏꯗꯨꯅ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯔꯒ ꯃꯪꯒꯣꯜꯗꯒꯤ ꯁꯤꯜꯂꯛꯄꯗꯨ ꯌꯨꯝꯌꯥꯏ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯈꯤ꯫ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯦꯛꯑꯦ꯫ ꯌꯨꯝ ꯑꯗꯨ ꯀꯌꯥꯝ ꯆꯥꯎꯕꯒꯦ ꯀꯌꯥꯝ ꯁꯥꯡꯕꯒꯦ ꯑꯗꯨ ꯂꯦꯞꯄꯤꯔꯣ꯫" ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯆꯥꯎꯅꯨꯒꯤ ꯄꯥꯎꯈꯣꯡ ꯑꯗꯨ ꯇꯥꯕꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ "ꯏꯁ ꯆꯥꯎꯔꯝꯅꯤ" ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯇꯣꯛꯂꯦ꯫ ꯆꯥꯎꯕ ꯆꯥꯎꯅꯨ ꯄꯥꯎꯈꯣꯡ ꯆꯟꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯗ ꯆꯥꯎꯕꯜꯅ ꯑꯃꯨꯛ ꯆꯜꯂꯛꯂꯝꯃꯤ꯫ "ꯏꯇꯥꯎ ꯑꯍꯨꯝꯃꯛ ꯇꯥꯕꯤꯌꯨ, ꯑꯩꯒꯤ ꯏꯄꯥꯅ ꯏꯔꯣꯏ ꯑꯃ ꯂꯣꯏꯔꯝꯃꯤ꯫ ꯏꯔꯣꯏ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ꯫ ꯃꯗꯨꯗꯤ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯆꯤꯗꯒꯤ ꯌꯦꯠ ꯊꯪꯕ ꯃꯆꯤ ꯐꯥꯎ ꯎꯔꯣꯛ ꯑꯃꯅ ꯄꯥꯏꯕꯗ ꯃꯆꯤ ꯌꯧꯕ ꯉꯝꯗꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯏꯔꯣꯏ ꯑꯗꯨꯒꯤ ꯆꯤꯔꯥꯏꯗ ꯑꯍꯤꯡ ꯂꯦꯛꯑꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯄꯥꯏꯔꯛꯄꯗ ꯌꯦꯠ ꯊꯪꯕ ꯃꯆꯤ ꯍꯦꯛ ꯌꯧꯕꯒ ꯅꯨꯃꯤꯠ ꯇꯥꯈꯤ꯫ ꯏꯔꯣꯏ ꯑꯗꯨ ꯀꯌꯥꯝ ꯆꯥꯎ ꯁꯥꯡꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯂꯦꯞꯄꯤꯔꯣ꯫ ꯃꯥꯒꯤ ꯄꯥꯎꯈꯣꯡꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯅꯔꯦ꯫ ꯍꯟꯗꯛꯇꯤ ꯆꯥꯎꯇꯣꯟꯒꯤ ꯃꯇꯥꯡ ꯊꯣꯛꯂꯦ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ꯫ ꯄꯥꯎꯈꯣꯡ ꯆꯟꯗꯣꯏꯔꯥ ꯆꯜꯂꯣꯏꯗ꯭ꯔꯥ ꯂꯩꯁꯥꯕꯤ ꯑꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯔ ꯍꯦꯟꯅ ꯄꯥꯝꯖꯕꯁꯤ ꯆꯥꯎꯇꯣꯟꯅꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯃꯇꯥꯎ ꯑꯍꯨꯝꯗ ꯌꯦꯡꯂꯒ ꯆꯥꯎꯇꯣꯟꯅ ꯄꯥꯎꯈꯣꯡ ꯆꯜꯂꯛꯏ꯫ "ꯏꯇꯥꯎ ꯑꯍꯨꯝꯃꯛ ꯇꯥꯕꯤꯌꯨ, ꯑꯩꯒꯤ ꯄꯥꯎꯈꯣꯡ ꯍꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛ ꯆꯥꯎꯔꯕ ꯄꯨꯡ ꯑꯃ ꯇꯤꯡꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯄꯨꯡ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ꯫ ꯑꯩꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯨꯡ ꯑꯗꯨ ꯌꯩꯒꯦ ꯍꯥꯏꯗꯨꯅ ꯈꯨꯠꯅ ꯃꯅꯥꯎꯗ ꯇꯥꯡ ꯊꯥꯔꯝꯂꯒ ꯄꯨꯡ ꯃꯔꯨꯗ ꯑꯃꯨꯛ ꯌꯩꯒꯦ ꯆꯠꯄꯗ ꯄꯨꯡ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯆꯠꯇꯨꯅ ꯄꯨꯡ ꯃꯔꯨ ꯃꯅꯥꯛ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯈꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯄꯥꯎꯈꯣꯡ ꯑꯁꯤ ꯇꯥꯕꯗ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯋꯥꯍꯪ ꯈꯔ ꯍꯪꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯍꯪ ꯍꯪꯁꯤ ꯍꯥꯏꯕꯒꯤ ꯃꯃꯤꯠ ꯃꯅꯥ ꯈꯠꯅꯔꯝꯃꯤ꯫
ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕꯁꯤ ꯆꯥꯎꯇꯣꯟꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯪꯂꯝꯃꯤ ꯃꯥꯅꯗꯤ ꯉꯝꯍꯟꯕ ꯌꯥꯗꯦ ꯑꯁꯤꯅꯤ꯫ ꯆꯥꯎꯕꯅ ꯋꯥꯍꯪ ꯍꯪꯂꯛꯂꯝꯃꯤ, ꯏꯇꯥꯎꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯄꯨꯡ ꯑꯗꯨ ꯀꯥꯏꯗꯒꯤ ꯎꯅ ꯁꯥꯕꯅꯣ? ꯆꯥꯎꯇꯣꯟꯅ ꯈꯨꯝꯂꯛꯏ, ꯏꯇꯥꯎ ꯆꯥꯎꯕꯒꯤ ꯕꯥꯖꯤꯅ ꯊꯥꯔꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯨꯠꯂꯒ ꯏꯇꯥꯎ ꯆꯥꯎꯕꯒꯤ ꯕꯥꯖꯤꯅ ꯂꯣꯏꯔꯝꯕ ꯏꯔꯣꯏ ꯃꯋꯨꯟꯅ ꯇꯤꯡꯕꯅꯤ꯫ ꯇꯤꯡꯕꯗ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯆꯪꯏ꯫ ꯆꯥꯎꯅꯨꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ, ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯄꯨꯡꯗꯨꯗꯤ ꯀꯗꯥꯏꯗ ꯊꯝꯃꯤ? ꯃꯄꯥꯟꯗ ꯂꯪꯊꯣꯛꯂꯒ ꯊꯝꯕ꯭ꯔꯥ? ꯆꯥꯎꯇꯣꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯇꯥꯎ ꯆꯥꯎꯅꯨꯒꯤ ꯕꯥꯖꯤꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯝꯕꯅꯤ꯫ ꯋꯥꯁꯤ ꯇꯥꯕꯗ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯑꯣꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯂꯧꯁꯤꯡ ꯁꯤꯡꯕꯅ ꯑꯊꯣꯏꯕꯅꯤ꯫ ꯂꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏ꯫ ꯑꯣꯏꯗ ꯄꯥꯗꯕ ꯌꯥꯝꯅ ꯉꯥꯡꯂꯕꯁꯨ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤ꯫